ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤ ꯂꯥꯏꯔꯕ ꯆꯥꯗꯥꯟꯕ ꯑꯃꯗ ꯊꯣꯛꯈꯤꯕ ꯑꯋꯥꯕ, ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯑꯉꯛꯄ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤꯁꯤ ꯂꯤꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯖꯔꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯁꯥꯗꯥꯟꯕ, ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜꯗꯤ ꯌꯥꯝꯅ ꯁꯦꯡꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯦ ꯅꯣꯡꯃ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯍꯅꯨꯕꯤ ꯑꯃ ꯊꯦꯡꯅꯈꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯉꯣꯟꯗ, "ꯏꯆꯥꯅꯨꯄꯥ, ꯅꯪ ꯌꯥꯝꯅ ꯐꯕ ꯃꯤ ꯃꯥꯜꯂꯤ. ꯑꯩꯒꯤ ꯆꯥꯅꯕ ꯈꯤꯇ ꯄꯤꯕꯤꯌꯨ, ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯌꯥꯎꯖꯔꯛꯄ ꯁꯦꯝ 2 ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯔꯥꯎꯔꯕ ꯅꯨꯄꯤꯗꯨꯅ, "ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯅꯨꯄꯥ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ, "ꯏꯕꯨꯡꯉꯣ, ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯅꯍꯥꯛ ꯌꯥꯝꯅ ꯐꯕ ꯅꯨꯄꯥ ꯃꯥꯜꯂꯤ. ꯑꯗꯨꯅ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯔꯣꯟꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯅꯍꯥꯛꯅ ꯁꯤꯗꯒꯤ ꯆꯨꯝꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯈꯔ ꯆꯠꯂꯒ ꯂꯝꯕꯤ ꯃꯇꯥꯏꯗ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯃ ꯍꯧꯔꯝꯒꯅꯤ꯫ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯎꯆꯦꯛ 3 ꯐꯤ ꯑꯃ ꯃꯨꯟꯅꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯐꯤ ꯑꯗꯨꯒꯤ ꯎꯆꯦꯛ 3ꯗꯨꯒꯤ ꯃꯔꯛꯇ ꯅꯍꯥꯛꯀꯤ ꯇꯦꯟ ꯑꯗꯨꯅ ꯀꯥꯞꯁꯤꯜꯂꯒ ꯐꯤ ꯑꯗꯨꯒ ꯎꯆꯦꯛ ꯃꯇꯨ ꯑꯃꯒ ꯂꯧꯔꯛꯎ꯫ ꯑꯗꯨꯒ ꯎꯆꯦꯛ ꯃꯇꯨ ꯑꯗꯨ ꯅꯍꯥꯛꯅ ꯅꯪꯒꯤ ꯊꯕꯥꯛꯇ ꯊꯝꯃꯒ ꯐꯤꯗꯨꯅ ꯐꯛꯂꯥꯡꯗ ꯌꯥꯟꯁꯤꯜꯂꯒ ꯊꯝꯂꯣ꯫ ꯑꯗꯨꯒ ꯎꯆꯦꯛ ꯃꯇꯨ ꯑꯗꯨꯅ ꯊꯕꯥꯛꯇ ꯊꯝꯂꯒ ꯇꯨꯝꯃꯨ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯃꯣꯟ ꯃꯈꯥꯗ ꯁꯅꯥ ꯈꯔ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ" ꯍꯥꯏ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯂꯝꯕꯤꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯃꯒꯤ ꯃꯊꯛꯇ ꯎꯆꯦꯛ 3ꯅ ꯐꯤ ꯑꯃ ꯃꯨꯟꯅꯕꯗꯨ ꯎꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯇꯦꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯎꯆꯦꯛ 3ꯗꯨꯒꯤ ꯃꯌꯥꯏꯗ ꯀꯥꯞꯁꯤꯟꯗꯨꯅ ꯐꯤ ꯑꯗꯨꯒ ꯎꯆꯦꯛ ꯃꯇꯨ ꯑꯃꯒ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯐꯤ ꯑꯗꯨ ꯐꯛꯂꯥꯡꯗ ꯌꯥꯟꯁꯤꯟꯗꯨꯅ ꯎꯆꯦꯛ ꯃꯇꯨ ꯑꯃ ꯃꯍꯥꯛꯀꯤ ꯊꯕꯥꯛꯇ ꯊꯝꯂꯒ ꯇꯨꯝꯃꯝꯃꯤ꯫ ꯎꯆꯦꯛ ꯃꯇꯨ ꯑꯗꯨ ꯊꯕꯥꯛꯇ ꯊꯝꯂꯒ ꯇꯨꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗ ꯃꯣꯟ ꯃꯈꯥꯗ ꯌꯦꯡꯕꯗ ꯁꯅꯥꯗꯣ ꯑꯁꯦꯡꯕꯩ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯊꯧꯔꯝ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯁꯅꯥ ꯀꯌꯥ ꯑꯃ ꯇꯨꯡꯁꯤꯟꯕ ꯉꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯁꯅꯥ ꯑꯗꯨ ꯌꯥꯝꯃꯛꯑꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯅꯣꯡꯃ ꯊꯣꯡꯅꯥꯎꯗ ꯌꯦꯡꯊꯣꯛꯇꯨꯅ ꯈꯜꯂꯝꯃꯤ, "ꯑꯩ ꯁꯅꯥꯁꯤꯡꯁꯤꯅ ꯀꯩꯗꯧꯕ ꯇꯥꯏ" ꯍꯥꯏꯗꯅ꯫ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯛꯑꯦ, "ꯑꯩ ꯁꯅꯥꯁꯤꯡꯁꯦ ꯄꯨꯔꯒ ꯂꯝ ꯃꯊꯪ ꯀꯣꯏꯕ ꯆꯠꯂꯨꯔꯒꯦ" ꯍꯥꯏꯗꯨꯅ ꯈꯜꯂꯛꯑꯦ꯫ ꯁꯅꯥꯁꯤꯡ ꯑꯗꯨꯒ ꯎꯆꯦꯛ ꯃꯇꯨꯗꯨꯒ ꯐꯤꯗꯨꯒ ꯄꯨꯟꯅ ꯃꯍꯥꯛꯅ ꯄꯨꯔꯒ ꯆꯠꯂꯝꯃꯤ꯫ ꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯖꯪꯒꯜ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯃ ꯖꯪꯒꯜ ꯑꯃ ꯐꯥꯎꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯌꯨꯝꯖꯥꯎ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤ ꯑꯗꯨꯒ ꯌꯥꯝꯅ ꯐꯠꯇꯕ ꯖꯥꯗꯨ ꯍꯩꯕ ꯍꯅꯨꯕꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯟꯕ ꯃꯇꯝꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯊꯣꯡꯗꯣ ꯍꯥꯡꯇꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯌꯥꯎꯔꯛꯏꯕ ꯎꯆꯦꯛ ꯃꯇꯨꯒ ꯐꯤꯒ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯑꯗꯨꯁꯨ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨ ꯍꯔꯥꯎ ꯀꯧꯁꯟꯗꯨꯅ ꯃꯌꯨꯝꯗ ꯂꯩꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯕꯒꯤ ꯃꯃꯜ ꯃꯍꯥꯛꯅ ꯁꯅꯥ ꯈꯔ ꯄꯤꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯅꯨꯄꯥꯗꯣ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯍꯅꯨꯕꯤꯗꯨꯅ ꯎꯆꯦꯛ ꯃꯇꯨ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯂꯣꯟꯅ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯗꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯑꯗꯨꯒꯤ ꯉꯥꯎꯕꯗꯨꯗ ꯃꯍꯥꯛ ꯎꯆꯦꯛ ꯃꯇꯨ ꯂꯧꯈꯤꯕꯗꯨ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯁꯅꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯅꯨꯕꯤꯗꯨꯅ ꯅꯣꯡꯃ ꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯤ ꯑꯁꯤꯁꯨ ꯂꯧꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯃꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ, ꯃꯥꯒꯤ ꯁꯅꯥꯁꯨ ꯂꯣꯏꯅ ꯂꯧꯕꯤꯔꯦ, ꯑꯗꯨ ꯐꯤꯁꯤꯗꯤ ꯊꯝꯕꯤꯔꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯅꯨꯕꯤꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ, "ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯑꯁꯤ ꯇꯧꯒꯗꯕꯅꯤ. ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯒꯗꯤ ꯅꯍꯥꯛꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ" ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯅꯣꯡꯃ ꯅꯨꯄꯥꯗꯨꯗ, "ꯑꯥꯗ ꯎꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯁꯨꯔꯨꯡ ꯑꯃ ꯂꯩꯕꯅꯤ. ꯑꯗꯨꯒꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯗꯥꯏꯃꯟ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ. ꯑꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯃꯤ. ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯁꯨ ꯌꯧꯕ ꯉꯝꯈꯤꯗꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯐꯤꯗꯨꯗꯤ ꯇꯁꯦꯡꯅ ꯌꯧꯅꯤꯡꯕ ꯃꯐꯝꯗ ꯌꯧꯕ ꯉꯝꯕ ꯐꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ "ꯑꯩꯅ ꯉꯝꯒꯅꯤ" ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯤꯗꯨꯒꯤ ꯃꯇꯦꯡꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯄꯨꯔꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯥꯏꯃꯟꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯟꯗꯨꯅ ꯄꯨꯅꯕ ꯁꯦꯝꯃꯝꯃꯤ꯫ ꯑꯗꯨꯒ
ꯅꯨꯄꯥ ꯑꯗꯨꯅ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩ ꯅꯪꯒꯤ ꯐꯩꯒꯟꯗ ꯉꯥꯊꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯝꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯍꯣꯏ ꯍꯥꯏꯔꯒ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯐꯤ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯂꯣꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯊꯟꯇ ꯂꯩꯔꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯁꯥꯞꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕ ꯑꯍꯨꯝ ꯁꯨꯔꯨꯡꯗꯨꯗ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯗ ꯂꯧꯁꯤꯡ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯕ ꯁꯥꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯁꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕ ꯑꯍꯨꯝꯗꯨꯗꯒꯤ ꯑꯃꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯃꯁꯤ ꯍꯥꯠꯂꯒ ꯆꯥꯊꯣꯛꯑꯁꯤ ꯍꯥꯏꯗꯅ꯫ ꯃꯗꯨꯗ ꯑꯃꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯃꯍꯥꯛ ꯂꯩꯆꯤꯜꯗ ꯇꯣꯡꯉꯒ ꯆꯠꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯗꯅ꯫ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯀꯣꯟꯕꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯆꯥꯊꯣꯛꯈꯤꯔꯣꯏꯁꯤ, ꯃꯍꯥꯛ ꯑꯁꯤ ꯑꯗꯨꯝ ꯂꯩꯍꯜꯂꯒ ꯃꯤ ꯈꯔꯒ ꯌꯥꯝꯅ ꯆꯪꯍꯜꯂꯛꯈꯤꯁꯤ, ꯑꯗꯨꯒ ꯈꯔ ꯌꯥꯝ ꯂꯩꯔꯀꯥꯟꯗ ꯆꯥꯁꯤ ꯍꯥꯏꯅ꯫ ꯉꯥꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯅꯨꯄꯥꯗꯨꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯑꯍꯨꯝꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨꯅ ꯂꯩꯆꯤꯟꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛ ꯁꯤꯗꯒꯤ ꯆꯠꯈꯤꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯈꯪꯂꯛꯏ꯫ ꯃꯗꯨꯅ ꯃꯍꯥꯛꯅ ꯂꯩꯆꯤꯜ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯆꯤꯟꯗꯨ ꯖꯪꯒꯜ ꯑꯃꯒꯤ ꯃꯊꯛꯇ ꯌꯧꯔꯛꯄꯗ ꯃꯥꯡꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯖꯪꯒꯜ ꯃꯅꯨꯡꯗꯨꯗ ꯇꯥꯁꯜꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯖꯪꯒꯜ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯌꯨꯝꯖꯥꯎ ꯑꯗꯨ ꯌꯧꯅꯕ ꯂꯥꯛꯈꯤꯕꯗ ꯐꯥꯎꯔꯛꯄ ꯖꯪꯒꯜ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯖꯪꯒꯜ ꯑꯗꯨꯗ ꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯛꯇꯨꯅ ꯑꯗꯨꯋꯥꯏꯗ ꯀꯣꯕꯤ ꯃꯌꯥꯝ ꯑꯃ ꯍꯧꯔꯝꯕꯗꯨꯗ ꯃꯍꯥꯛꯅ ꯀꯣꯕꯤꯁꯤꯡ ꯑꯗꯨ ꯑꯃ ꯆꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯈꯪꯍꯧꯗꯅ ꯍꯥꯃꯦꯡ ꯑꯣꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯈꯪꯈꯤ, ꯃꯁꯤꯗꯤ ꯑꯆꯝꯕ ꯀꯣꯕꯤ ꯅꯠꯇꯦ ꯍꯥꯏꯗꯅ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯣꯕꯤ ꯃꯈꯜ ꯃꯈꯜꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯆꯥꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯗ ꯑꯀꯣꯟꯕꯗ ꯀꯣꯕꯤ ꯑꯃ ꯆꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯍꯥꯟꯅ ꯃꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯍꯟꯖꯜꯂꯛꯈꯤ꯫ ꯑꯗꯨꯗꯩ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯀꯣꯕꯤꯁꯤꯒꯤ ꯃꯇꯦꯡꯅ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯎꯆꯦꯛ ꯃꯇꯨꯒ ꯐꯤꯗꯨꯒ ꯁꯣꯏꯗꯅ ꯐꯪꯕ ꯉꯝꯃꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯛꯑꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯣꯕꯤ ꯃꯈꯜ ꯑꯅꯤ ꯑꯗꯨ ꯄꯨꯔꯒ ꯃꯍꯥꯛꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯑꯝꯗꯥꯏꯗ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯂꯩꯈꯣꯝ ꯀꯌꯥ ꯇꯩꯁꯟꯗꯨꯅ ꯃꯍꯥꯛꯅ ꯃꯁꯛ ꯑꯗꯨ ꯂꯣꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯐꯠꯇꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯂꯒ, ꯍꯦ ꯑꯃꯣꯠꯄ ꯅꯨꯄꯥ, ꯅꯍꯥꯛ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗ ꯅꯨꯄꯥꯗꯨꯅ, ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯁꯤꯡꯖꯨ ꯑꯗꯣ ꯁꯦꯝꯕ ꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯅꯨꯕꯤꯗꯨꯅ ꯁꯤꯡꯖꯨꯗꯨ ꯌꯥꯝꯅ ꯆꯥꯅꯤꯡꯉꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯅꯨꯕꯤꯗꯨꯅ, ꯅꯪ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯈꯔ ꯄꯤꯖꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯔꯛꯑꯦ꯫ ꯑꯗ ꯍꯣꯏ ꯌꯥꯒꯅꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯅ ꯌꯨꯝꯗꯨꯗ ꯂꯩꯅꯕꯒꯤ ꯑꯌꯥꯕꯗꯨ ꯂꯧꯔꯝꯃꯤ꯫ ꯑꯗ ꯍꯅꯨꯕꯤꯗꯨꯅꯁꯨ ꯁꯤꯡꯖꯨꯗꯨ ꯆꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯂꯩꯍꯟꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥꯗꯨꯅ ꯁꯤꯡꯖꯨ ꯑꯗꯨ ꯁꯦꯝꯃꯒ ꯄꯤꯖꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯥꯃꯦꯡ ꯑꯣꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯡꯈ꯭ꯔꯕ ꯎꯆꯦꯛ ꯃꯇꯨꯒ ꯐꯤ ꯑꯗꯨꯒ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯃꯦꯡ ꯑꯅꯤꯗꯨ ꯁꯥ ꯂꯣꯏꯕ ꯅꯨꯄꯥ ꯑꯃꯗ ꯄꯨꯔꯒ ꯆꯠꯇꯨꯅ ꯈꯨꯠꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯁꯥ ꯑꯅꯤꯁꯤ ꯅꯣꯡꯃꯗ ꯁꯖꯤꯛ ꯑꯃꯃꯨꯛ ꯈꯛꯇꯪ ꯄꯤꯖꯧ, ꯑꯗꯨꯒ ꯈꯔ ꯑꯍꯟ ꯑꯣꯏꯕ ꯍꯥꯃꯦꯡ ꯑꯁꯤꯗꯤ ꯇꯣꯏꯅ ꯐꯨꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩꯗꯤ ꯅꯨꯄꯥꯗꯣ ꯉꯁꯥꯏꯒꯤ ꯌꯨꯝꯖꯥꯎꯗꯨꯗ ꯍꯜꯂꯛꯇꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯁꯥ ꯂꯣꯏꯕ ꯅꯨꯄꯥꯗꯨꯅ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯍꯥꯏꯔꯛꯏ, ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯃꯦꯡ ꯈꯔ ꯅꯍꯥ ꯑꯣꯏꯕꯗꯨ ꯄꯨꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ, ꯍꯥꯃꯦꯡ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯃꯁꯥ ꯉꯝꯃꯛꯇꯗꯅ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯃꯁꯤꯒꯤ ꯈꯔ ꯅꯍꯥ ꯑꯣꯏꯕ ꯍꯥꯃꯦꯡꯁꯤꯁꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯖꯜꯂꯦ, ꯀꯨꯏꯅ ꯍꯤꯡꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯩꯗ ꯅꯨꯄꯥꯗꯨꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯃꯤ ꯑꯣꯟꯕ ꯌꯥꯕ ꯀꯣꯕꯤ ꯑꯗꯨ ꯍꯥꯃꯦꯡꯗꯨꯗ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ꯫ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ, ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯁꯨꯃꯥꯏꯅ ꯇꯧꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯕꯣꯛ ꯐꯠꯇꯕꯤ ꯑꯗꯨꯅ ꯅꯝꯗꯅ ꯇꯧꯍꯟꯈꯤꯕꯅꯤ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤ ꯑꯗꯨꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫